Ngaihak wari watai sarba matungda marupsingdu tumba sangnakre. Nongaladuna mahi haunare. Magi mathau hotnare. Alexna. Roger di. Premna. Khangde. Washroom changhodro. Ericna. Lehode. Jacob ki room da leijala. Jacob su thorai. Kaidobi yorge. Lena. Roger leandre. Jacob na. Aikoi de selamani. Ngarang haina kibadu ningsingnare. Rockina. Oh, madi angang duda like a sari boy. Jacob. Ngahangai nupi mata hana yang duse. Aikoi ton lesabi phaba ngai ba male. Lena. Sai ni bani. Angang duda kai ko no ma tai dubo. Irina. Kai no heno so labis blind haidudi. Premna. Oini nang suba class 10 ka bi angang makoi begi misang sangi bagai dro. Irikna. Natida. Noisune min hek pamjabado adobo he yengjele. Mayamdu breakfast aminnaringaida Roger gi gari thausilapagi makhol tarami. Gomti su thorai. Haima isu sana Abbas tu Gomti ubada harauna. Aigapo aile. Gomti masu atombada uraga harauze. Isu sana la edana lo. Roserna Ton aina haibado no yambung hoida aigabu hoida amta haidokpiya deko. Tona hairui da Roserna adu neba maram mokpani. Darling now haisini. Tona ado da Roser aidi pakhang lisabi koinabado khangdi. Roserna ko na tapna khanglakani. Da Roser leisidi kaishu khalunu. Aniduna sariba waridu mayamna urami. Waridu di kanasu taramdi. Jacob na laurai. Kaidawrige daida. Juza. Roserna. Yeksan krapone. Mathau dhek laitangai. Ton lalo. Daza paibirake. Nang posay singdo. Tona. Hoy Daza. Anido sangminarai. Ton masin mokwana laidoba rumadu tarutanana babuna singdok lammi. Babuna. Lorabani. Abbas, Ton, school sa tanya tro. Ban kakana kamdawa. Hainarabo. Tona. Dabo, hainare. Sinalaani. Babuna. Pare. Ninina sak loirani. Ngayang layak bathuro. Tona. Hoy Dabu. Babu thokibaga Jacob amuk sanglai. Isan tombi awana palay rasu aiga boktara nunyanam sidara hayuko. Ton masindo bay tholaga. Kobirakan. Jacob na. Haima, sorry ro. Da Roser na kake herino. Abbas na sasat launa. Yambo, da Roser na nupa koi bayaroi, koi yesu makoy ni koi na si hairakpani. Tona, timilayo. Angang nang yam haisingano. Ko na koi na si haibani. Sauraga, hausik nati. Jacob na ngakna masanda yengzay. Masindasu murum. Kaya da na yung masinupase. Hatlugeda. Adu hairaga kaadudagi prap thorai. Roser. Bye Roser. Roser thorai. Bye. Kaidore. Jacob makhwang melaga. Isa nabida karan tanu ko. Kaisu khangjatriba mahi tamjariba ngang masasida. Roser na. As. Nathau yamba nangdi nathau to ko. Kharasu phana khantu. Sumsamna nuksibiraknabani. Jacob. Hoiba. Aduneba. Nangisu nasane khaloba. Roserna. Hoida. Yareda. Asibu wawina tarodana. Gomtina. Kaidonaragine isu sanoibo. Jacob. Aigabo mi angawba yaropase berayam kai. Gomtina. Noi wadu toko. Noi babongi kari pau lege tabro. Jacob mabok sigi manakta sangsilaga. Aigabo nasulay sidi. Babongi matu nama karana susok payaroi. Kaisu khaluno. Babong do sohayda laiti. Gomtina. Pare. Sa kasaraga nangi office ta layruro. Organization gi kaigi mi mayam isu na balani. Jacob na. Hoy Gabo. Gomtina. Mama di pau pau na bra.
ꯏꯁꯨꯅ ꯈꯪꯗ ꯍꯩꯇꯕꯗꯣ ꯅꯃꯥꯒ ꯇꯥꯟꯅꯧꯀꯣ ꯃꯇꯣꯝꯇ ꯌꯨꯝꯗꯨꯗ ꯊꯕꯛ ꯃꯌꯥꯝꯗꯨꯒ ꯃꯀꯣꯡ ꯉꯥꯎꯔꯝ ꯇꯥꯔꯦ ꯖꯦꯀꯣꯕꯅ ꯑꯩꯒꯥꯕꯣ ꯉꯁꯤꯗꯤ ꯑꯩ ꯑꯣꯐꯤꯁꯇ ꯂꯩꯔꯔꯣꯏ ꯊꯕꯛ ꯈꯔ ꯆꯠꯊꯣꯛꯂꯨꯒꯦ ꯒꯣꯝꯇꯤꯅ ꯍꯣꯏ ꯍꯣꯏ ꯆꯠꯂꯨ ꯆꯠꯂꯨ ꯅꯣꯏ ꯄꯥꯕꯨꯡ ꯇꯣꯟ ꯍꯣꯏꯗꯨꯕꯨ ꯆꯠꯈ꯭ꯔꯖꯥꯠꯂꯥ ꯔꯣꯖꯔꯅ ꯑꯩꯒꯥꯕꯣ ꯑꯩꯅ ꯑꯦꯌꯔꯄꯣꯔꯠ ꯐꯥꯎ ꯊꯤꯟꯕꯤꯒꯦ ꯍꯥꯏꯕꯅꯤ ꯃꯤ ꯂꯥꯛꯂꯅꯤ ꯌꯥꯔꯦ ꯍꯥꯏꯔꯛꯑꯦ ꯄꯨꯡ 12 ꯑꯗꯥꯏꯗ ꯔꯤꯄꯣꯔꯠ ꯇꯧꯗꯣꯏꯅꯤ ꯒꯣꯝꯇꯤꯅ ꯐꯔꯦ ꯐꯔꯦ ꯅꯊꯧ ꯇꯧꯔꯨꯔꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯖꯦꯀꯣꯕ ꯃꯥꯒꯤ ꯄꯥꯔꯇꯤꯁꯤꯡꯗꯨꯒ ꯆꯠꯇꯨꯅ ꯃꯄꯥꯕꯨꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯧꯔꯛꯏ ꯑꯔꯣꯟꯕ ꯃꯤꯁꯟ ꯀꯌꯥꯁꯨ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯃꯔꯨꯞꯁꯤꯡꯗꯨꯅ ꯄꯥꯡꯊꯣꯛꯄ ꯍꯧꯔꯛꯏ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯞꯇꯥ ꯑꯁꯨꯝ ꯍꯧꯈꯤ ꯀ꯭ꯔꯥꯏꯝ ꯇꯧꯔꯝꯕ ꯀꯌꯥꯕꯨ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯟꯈꯤꯕꯒꯤ ꯄꯥꯎ ꯃꯌꯥꯝꯅ ꯈꯪꯅꯔꯛꯄ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯦ ꯀꯅꯥꯅ ꯄꯥꯡꯊꯣꯛꯄꯅꯣ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯂꯝꯗꯦ ꯚꯤꯛꯇꯤꯝꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯕꯦꯜꯗ ꯊꯥꯗꯣꯛꯈꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯗꯨꯕу ꯍꯥꯠꯈ꯭ꯔꯦ ꯄꯥꯎ ꯇꯥꯕꯗ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪ ꯂꯦꯞꯇꯅ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯌꯥ ꯁꯤꯔꯛꯄꯗꯒꯤ ꯈꯔ ꯑꯃꯅ ꯐꯩ ꯈꯜꯂꯝꯃꯤ ꯈꯔ ꯑꯃꯅ ꯑꯀꯤꯕꯁꯨ ꯐꯥꯎꯔꯛꯂꯝꯃꯤ ꯖꯦꯀꯣꯕ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯊꯕꯛ ꯆꯤꯟꯈꯠꯂꯛꯏ ꯆꯤꯟꯗ ꯋꯥꯍꯩ ꯑꯃ ꯍꯥꯏꯗꯅ ꯊꯕꯛ ꯑꯣꯏꯅ ꯇꯞꯅ ꯄꯥꯡꯊꯣꯛꯄ ꯍꯧꯔꯛꯏ ꯇꯣꯟꯒꯤ ꯃꯄꯥ ꯃꯃꯥꯁꯨ ꯗꯤꯜꯂꯤꯗ ꯆꯠꯈꯤꯕꯗꯒꯤ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯊꯥ ꯑꯃ ꯐꯥꯖꯤꯜꯂꯛꯏ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯄꯨꯗꯨꯅ ꯔꯣꯖꯔ ꯖꯦꯀꯣꯕ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯕꯣꯁ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯔꯦ ꯖꯦꯀꯣꯕꯅ ꯍꯥꯏꯌꯨ ꯚꯥꯏ ꯔꯣꯖꯔꯅ ꯄꯥꯕꯨꯡ ꯂꯩꯐꯝ ꯈꯪꯂꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯖꯦꯀꯣꯕ ꯃꯔꯨꯞꯇ ꯌꯦꯡꯖꯩ ꯔꯣꯖꯔꯅ ꯊꯕꯛꯁꯦ ꯅꯣꯏ ꯃꯃꯥꯅ ꯁꯟꯕ ꯉꯥꯛꯇꯅꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅ ꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ CIDꯅ ꯀꯨꯞꯅ ꯊꯤꯒꯠꯇꯨꯅ ꯄꯥꯕꯨꯡꯒꯤ ꯂꯩꯐꯝ ꯈꯪꯕ ꯉꯝꯂꯦ ꯄꯥꯕꯨꯡ AXM-ꯗꯣ ꯎꯈ꯭ꯔꯨꯜꯒꯤ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯊꯝꯃꯤ ꯃꯗꯨ ꯆꯤꯡꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯊꯝꯕꯅꯤ ꯄ꯭ꯂꯥꯟꯕꯨꯗꯤ ꯅꯣꯏ ꯃꯃꯥꯒꯤ ꯉꯥꯛꯇꯅꯤ ꯖꯦꯀꯣꯕ ꯃꯃꯥꯅ ꯐꯠꯇꯕ ꯇꯧꯔꯦ ꯈꯪꯂꯐꯥꯎ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯕ ꯍꯥꯏꯕꯗꯣ ꯊꯣꯛꯂꯔꯦ ꯖꯦꯀꯣꯕꯅ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯗꯣ ꯐꯠꯇꯦ ꯈꯪꯂꯐꯥꯎ ꯃꯆꯥ ꯑꯩꯅ ꯉꯥꯛꯄꯤꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯀꯥ ꯍꯦꯟꯅ ꯐꯠꯂꯝꯃꯣꯏ ꯍꯥꯏꯕꯗꯤ ꯊꯣꯏꯅ ꯈꯜꯂꯨꯗꯕꯅꯤ ꯖꯦꯀꯣꯕ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯩ ꯔꯣꯖꯔꯁꯨ ꯃꯇꯧꯗꯨ ꯎꯔꯒ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯇꯞꯅ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯚꯥꯏ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯄꯨꯂꯤꯁꯇꯒꯤ ꯑꯆꯧ ꯑꯁꯥꯡꯗꯒꯤ ꯌꯥꯝ ꯂꯨꯗꯧꯔꯤ ꯇꯧꯔꯤꯁꯤ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯔꯨꯅꯨ ꯑꯗꯣ ꯅꯣꯏ ꯄꯥꯕꯨꯡ ꯂꯧ ꯆꯠꯄꯁꯦ ꯈꯔꯗꯤ ꯈꯨꯗꯣꯡꯊꯤꯗꯧꯔꯤ ꯍꯥꯏꯕꯗꯤ ꯆꯤꯡꯒꯤ ꯄꯥꯔꯇꯤꯅ ꯐꯥꯔꯒ ꯊꯝꯃꯤ ꯍꯥꯏ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯈꯪꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯅꯣꯡꯃꯇ ꯀꯞꯆꯗꯕ ꯖꯦꯀꯣꯕꯇꯨ ꯃꯇꯥꯎꯗ ꯀꯣꯜꯂꯒ ꯀꯞꯄꯤ ꯑꯩ ꯆꯠꯀꯅꯤ ꯚꯥꯏ ꯑꯩ ꯄꯥꯕꯨꯡ ꯂꯧꯕ ꯆꯠꯀꯅꯤ ꯑꯩ CM ꯑꯣꯏꯕ ꯄꯥꯝꯗꯤꯌꯦ ꯄꯥꯕꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩ CM ꯑꯣꯏꯕꯗꯤ ꯄꯥꯝꯗꯦ ꯔꯣꯖꯔꯅ ꯚꯥꯏ ꯑꯩ ꯈꯪꯉꯦ ꯄꯥꯝꯗꯦꯅ ꯍꯦꯛꯇ ꯇꯣꯛꯎꯕ ꯌꯥꯕ ꯅꯠꯇꯦ ꯀꯔꯤꯅ ꯐꯒꯗꯒꯦ ꯇꯥꯟꯅꯁꯤ ꯑꯗꯨꯒ ꯄꯥꯕꯨꯡ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯥꯟꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯁꯤ ꯖꯦꯀꯣꯕ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯦꯖꯦꯟꯁꯤꯡꯗꯣ ꯄꯥꯎ ꯍꯥꯏꯈ꯭ꯔꯣ ꯃꯤꯁꯟ ꯑꯁꯦ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯁꯤ ꯔꯣꯖꯔꯅ ꯍꯣꯏ ꯚꯥꯏ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯁꯟ ꯑꯃꯠꯇ ꯐꯦꯜ ꯑꯣꯏꯈꯤꯗ꯭ꯔꯤꯕꯅꯤ ꯈꯨꯠꯂꯥꯏꯁꯤꯡꯗꯣ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯅꯕ ꯑꯩꯈꯣꯏꯒꯤ ꯃꯊꯛ ꯊꯣꯡꯕ ꯑꯦꯖꯦꯟꯁꯤꯡꯗ ꯄꯥꯎ ꯍꯥꯏꯈ꯭ꯔꯒꯦ ꯖꯦꯀꯣꯕꯅ ꯍꯥꯏꯈ꯭ꯔꯣ ꯚꯥꯏ ꯂꯥꯟ ꯆꯠꯄ ꯍꯥꯏꯕꯁꯦ ꯈꯨꯠꯂꯥꯏ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯔꯕꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏꯊꯤꯔꯣꯏ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯑꯩꯒꯤ ꯄꯥꯕꯨꯡ ꯀꯟꯒꯅꯤ ꯔꯣꯖꯔꯅ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡ ꯑꯣꯏꯔꯕꯁꯨ ꯀꯪꯂꯩꯄꯥꯛꯁꯤꯒꯤ ꯑꯊꯧꯕ ꯃꯄꯥꯔꯤ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤꯗꯃꯛ ꯃꯆꯥ ꯃꯌꯥꯝꯁꯤꯅ ꯊꯋꯥꯏꯁꯦ ꯊꯥꯅꯐꯥꯎ ꯄꯥꯝꯃꯨꯕ ꯂꯩꯔꯣꯏ ꯐꯔꯦ ꯑꯩꯈꯣꯏ ꯑꯦꯖꯦꯟꯁꯤꯡꯗꯨꯗ ꯈꯨꯠꯂꯥꯏ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯅꯕ ꯄꯥꯎ ꯍꯥꯏꯈ꯭ꯔꯒꯦ ꯖꯦꯀꯣꯕꯅ ꯍꯣꯏ ꯚꯥꯏ ꯍꯥꯏꯈ꯭ꯔꯣ ꯑꯩꯁꯨ ꯑꯣꯐꯤꯁꯇ ꯂꯩꯔꯨꯔꯒꯦ ꯑꯩ ꯎꯅꯕ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯝꯃꯅꯤ ꯔꯣꯖꯔꯅ ꯂꯩꯔꯨꯔꯣ ꯑꯁꯨꯝꯅ ꯔꯣꯖꯔꯅ ꯃꯈꯣꯏꯒꯤ ꯑꯦꯖꯦꯟꯁꯤ ꯑꯗꯨꯒ ꯃꯊꯛ ꯊꯣꯡꯕ ꯑꯦꯖꯦꯟ ꯈꯔꯗ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯔꯝ ꯈꯪꯗ꯭ꯔꯒꯗꯤ ꯈꯨꯠꯂꯥꯏ ꯄꯤꯔꯛꯑꯣꯏꯗꯧꯕꯅꯤꯅ ꯃꯔꯝꯁꯤꯡꯗꯨ ꯇꯥꯛꯂꯝꯃꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯊꯛ ꯊꯣꯡꯕꯁꯤꯡꯗꯨ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯝꯃꯤ ꯃꯈꯣꯏꯅ ꯍꯔꯥꯎ ꯃꯇꯤꯛ ꯆꯥꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯣ
ꯑꯊꯨꯕꯗ ꯄꯤꯔꯛꯅꯕ ꯁꯦꯝ ꯁꯥꯔꯒꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯔꯣꯖꯔ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯀꯪꯂꯩꯄꯥꯛꯁꯤꯗꯗꯤ ꯂꯥꯏꯔꯗꯅ ꯏꯟꯗꯤꯌꯥꯗ ꯐꯥꯎ ꯂꯩꯇ꯭ꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯗꯣ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯅꯤ ꯈꯜꯂꯨꯕꯗ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯃꯤꯁꯟ ꯑꯗꯨ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯟꯖꯔꯝꯃꯤ꯫ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯨꯠꯂꯣꯏꯔꯕ ꯍꯩꯁꯤꯡꯂꯕ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯦꯛꯁꯤꯌꯝ ꯔꯥꯖ ꯀꯟꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯌꯥꯝ ꯍꯩꯁꯤꯡꯂꯕ ꯑꯦꯖꯦꯟꯠ ꯈꯔꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯖꯦꯀꯣꯕꯀꯤ ꯀꯥꯡꯕꯨ ꯃꯔꯨꯞꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯃꯤꯁꯟ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯑꯀꯟꯕ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯝꯃꯤ꯫ ꯆꯠꯀꯗꯧꯔꯤꯕ ꯑꯦꯔꯤꯌꯥ ꯑꯗꯨꯒꯤ ꯂꯝꯕꯤ ꯂꯝꯂꯣꯡ ꯌꯥꯠꯇꯨꯅ ꯀꯨꯞꯅ ꯈꯟꯅꯔꯝꯃꯤ꯫ ꯖꯦꯀꯣꯕꯅ ꯊꯕꯛꯁꯦ ꯅꯣꯡꯃꯈꯛꯅꯗꯤ ꯌꯥꯔꯣꯏ, ꯌꯥꯝꯗ꯭ꯔꯕꯗ 3 days ꯆꯪꯒꯅꯤ꯫ ꯑꯩꯒꯤ ꯊꯕꯛ ꯑꯇꯩꯁꯤꯡꯁꯦ ꯅꯤꯡꯊꯤꯁꯅꯥꯗ ꯂꯣꯏꯅ ꯁꯤꯟꯅꯔꯝꯃꯒꯦ꯫ ꯔꯣꯖꯔꯅ ꯇꯞꯅ ꯚꯥꯏ, ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤ ꯆꯠꯀꯗꯧꯔꯤꯕ ꯃꯤꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯨꯄꯤ ꯅꯍꯥꯗ ꯄꯥꯎ ꯍꯥꯏꯔꯣꯏꯁꯦ꯫ ꯖꯦꯀꯣꯕꯅ ꯑꯩ ꯈꯪꯏ ꯚꯥꯏ, ꯅꯤꯡꯊꯤꯁꯅꯥꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯕꯒꯤ ꯃꯔꯝꯁꯨ ꯑꯩ ꯈꯪꯏ꯫ ꯃꯥꯅ ꯀꯩꯗꯧꯔꯤ ꯀꯔꯤ ꯈꯜꯂꯤ ꯑꯩ ꯂꯣꯏꯅ ꯈꯪꯏ꯫ ꯃꯍꯥꯛꯁꯤ ꯐꯠꯇꯕꯗꯤ ꯅꯠꯇꯦ, ꯀꯅꯥꯒꯨꯝꯕꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤ꯫ ꯀꯥꯏꯗꯦ, ꯁꯤꯖꯤꯟꯅꯁꯅꯨ, ꯅꯣꯡꯃꯗꯤ ꯍꯥꯏꯖꯔꯛꯈꯤꯅꯤ꯫ ꯑꯩꯅ ꯂꯥꯟꯗꯕꯃꯛ ꯑꯣꯏꯔꯕꯗꯤ ꯍꯥꯏꯗꯣꯛꯆꯔꯛꯀꯅꯤ꯫ ꯃꯗꯨ ꯉꯥꯏꯁꯤ, ꯍꯧꯖꯤꯛꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯐꯝ ꯄꯥꯏꯔꯤꯕꯅꯤꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯊꯕꯛꯁꯤꯡꯁꯦ ꯃꯉꯣꯟꯗ ꯁꯤꯟꯅꯔꯝꯗꯕ ꯌꯥꯔꯣꯏ꯫ ꯔꯣꯖꯔꯅ ꯑꯗꯨꯕꯨꯗꯤ ꯁꯤꯟꯅꯔꯝꯃꯣ꯫ ꯔꯣꯀꯤꯅ ꯃꯔꯝꯗꯤ ꯍꯪꯒꯅꯤ꯫ ꯖꯦꯀꯣꯕꯅ ꯑꯗꯨꯒꯤꯁꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯑꯩꯅ ꯐꯅꯕ ꯍꯥꯏꯒꯦ꯫ ꯖꯦꯀꯣꯕ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯤꯁꯅꯥꯒꯤ ꯀꯥꯗ ꯊꯣꯡꯗꯨ ꯊꯤꯜꯂꯛꯏ꯫ ꯅꯤꯡꯊꯤꯁꯅꯥ ꯏꯄꯥ ꯄꯥꯈꯠꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯏ꯫ ꯖꯦꯀꯣꯕ ꯅꯤꯡꯊꯤꯁꯅꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯕꯗ ꯈꯪꯂꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯦ ꯍꯥꯏꯕ, ꯑꯗꯨꯕꯨ ꯀꯩꯁꯨ ꯍꯪꯂꯝꯗꯦ꯫ ꯖꯦꯀꯣꯕꯅ ꯇꯞꯅ ꯋꯥꯔꯤ ꯈꯔ ꯁꯥꯁꯤ, ꯌꯥꯒꯗ꯭ꯔꯣ? ꯅꯤꯡꯊꯤꯁꯅꯥꯅ ꯄꯥꯈꯠꯅ ꯀꯩ ꯋꯥꯔꯤ? ꯌꯥꯅꯤꯌꯦ ꯌꯥꯝꯕꯨ꯫ ꯖꯦꯀꯣꯕ ꯅꯣꯛꯐꯦꯠ ꯀꯩꯗꯧꯔꯒꯦ ꯏꯄꯥ ꯄꯥꯈꯠꯂꯤꯗꯨꯕꯣ? ꯅꯤꯡꯊꯤꯁꯅꯥꯅ ꯀꯩꯁꯨ ꯇꯧꯗꯦ ꯌꯥꯝꯕꯨ꯫ ꯖꯦꯀꯣꯕꯅ ꯂꯥꯛꯑꯣ, ꯋꯥꯀꯤꯡ ꯆꯠꯅ ꯆꯠꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ꯫ ꯅꯤꯡꯊꯤꯁꯅꯥꯅ ꯍꯣꯏ ꯌꯥꯝꯕꯨꯡ ꯂꯩꯕꯤꯔꯝꯃꯣ꯫ ꯅꯤꯡꯊꯤꯁꯅꯥ ꯑꯗꯨ ꯃꯥꯏ ꯀꯥꯗꯨꯗ ꯑꯃꯨꯛ ꯆꯪꯈꯤ꯫ ꯃꯤꯅꯤꯠ 4 ꯂꯩꯔꯒ ꯊꯣꯔꯛꯏ꯫ ꯖꯦꯀꯣꯕꯁꯨ ꯀꯩꯝꯇ ꯍꯥꯏꯗꯦ꯫ ꯑꯅꯤꯗꯣ ꯆꯥꯎꯔꯕ ꯕꯪꯒ꯭ꯂꯣ ꯑꯗꯨꯒꯤ ꯄꯤꯛꯇꯛ ꯇꯧꯕ ꯒꯥꯔꯗꯦꯟ ꯑꯗꯣꯝꯗ ꯈꯣꯡꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯏ꯫ ꯖꯦꯀꯣꯕ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯌꯥꯝꯈ꯭ꯔꯕ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯀꯩꯝꯇ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯇꯣꯟ, ꯑꯕꯥꯁ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯜꯂꯒ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯕꯥꯁꯇꯤ ꯑꯉꯥꯡꯅꯤꯅ ꯐꯔꯦ, ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯂꯕ ꯏꯆꯟꯇꯣꯟꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤ ꯈꯨꯗꯤꯡꯗ ꯃꯪꯗꯨꯅꯇ ꯑꯗꯨꯝ ꯂꯩꯔꯤꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯅꯤꯡꯊꯤꯁꯅꯥꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯕꯨ꯫ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯄꯥꯎꯁꯨ ꯀꯔꯤꯝꯇ ꯈꯪꯕ ꯉꯝꯗ꯭ꯔꯦ, ꯅꯠꯇ꯭ꯔꯒ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯖꯥꯠꯂ ꯈꯪꯗ꯭ꯔꯦ꯫ ꯖꯦꯀꯣꯕꯅ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ꯫ ꯐꯅ ꯐꯠꯇ꯭ꯔꯁꯨ ꯏꯃꯥ ꯏꯄꯥꯗꯩ ꯍꯦꯟꯕ ꯂꯩꯇꯕꯅꯤ꯫ ꯑꯩꯁꯦ ꯍꯌꯦꯡ ꯗꯤꯜꯂꯤꯗ ꯆꯠꯇ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯅꯪꯁꯨ ꯆꯠꯄ ꯌꯥꯕꯅꯤ꯫ ꯑꯗ ꯊꯕꯛ ꯃꯌꯥꯝꯁꯦ ꯅꯪꯅ ꯌꯦꯡꯁꯤꯜꯂꯝꯗ꯭ꯔꯗꯤ ꯐꯔꯛ ꯇꯥꯔꯅꯤ, ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯆꯠꯊꯣꯛꯄꯗꯣ꯫ ꯅꯤꯡꯊꯤꯁꯅꯥꯅ ꯌꯥꯏ ꯌꯥꯝꯕꯨꯡ, ꯑꯩꯁꯨ ꯑꯉꯝꯕꯉꯩꯗꯤ ꯌꯦꯡꯁꯤꯟꯖꯔꯝꯒꯦ꯫ ꯖꯦꯀꯣꯕꯅ ꯈꯪꯗ ꯍꯩꯇꯕꯗꯣ ꯃꯃꯥꯒ ꯇꯥꯟꯅꯔꯝꯃꯣ꯫ ꯅꯤꯡꯊꯤꯁꯅꯥꯅ ꯑꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯇꯣꯏꯅꯣ? ꯖꯦꯀꯣꯕꯅ 3 days ꯈꯛꯇꯅꯤ꯫ ꯅꯤꯡꯊꯤꯁꯅꯥꯅ ꯑꯣ꯫ ꯖꯦꯀꯣꯕ ꯃꯔꯧ ꯂꯩꯕ ꯋꯥꯍꯩ ꯈꯔꯗꯤ ꯐꯣꯡꯗꯣꯛꯀꯦ ꯈꯜꯂꯛꯏ, ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯗꯣ ꯐꯥꯊꯖꯩ, ꯋꯥꯈꯜꯗꯗꯤ ꯈꯟꯖꯩ ꯅꯪꯒꯤ ꯅꯔꯥ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯏ꯫ ꯅꯪꯕꯨ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯁꯛꯇꯨꯅꯤ ꯃꯔꯥꯜꯗꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯤ, ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯄꯛꯄ ꯃꯇꯝꯗꯨꯅꯤ ꯑꯩꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕꯁꯦ꯫ ꯅꯪꯕꯨꯗꯤ ꯈꯪꯖꯔꯝꯂꯣꯏ ꯑꯆꯨꯝꯕꯅ ꯀꯅꯥꯅꯣ ꯑꯔꯥꯟꯕꯅ ꯀꯅꯥꯅꯣ, ꯅꯣꯡꯃꯗꯤ ꯈꯪꯂꯛꯀꯅꯤ ꯌꯥꯝꯕꯨꯡ ꯂꯥꯟꯗꯦ ꯍꯥꯏꯕ꯫ ꯑꯩꯁꯨ ꯆꯠꯈꯤꯕ ꯃꯤꯁꯟꯁꯤꯡꯗꯨ ꯏꯊꯧꯅꯤ ꯈꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ, ꯃꯗꯨ ꯃꯊꯛ ꯊꯣꯡꯕꯒꯤ ꯌꯥꯊꯪꯅꯤ꯫ ꯑꯔꯥꯟꯕ ꯌꯥꯎꯔꯝꯂꯁꯨ ꯃꯗꯨ ꯃꯈꯣꯏꯅ ꯄꯥꯞ ꯄꯨꯖꯒꯗꯕꯅꯤ꯫ ꯅꯪꯁꯨꯅꯤ ꯆꯞ ꯃꯥꯟꯅꯩ꯫ ꯅꯤꯡꯊꯤꯁꯅꯥꯅ ꯌꯥꯝꯕꯨꯡ꯫ ꯖꯦꯀꯣꯕ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯇꯥꯏꯌꯦ꯫ ꯅꯤꯡꯊꯤꯁꯅꯥꯅ ꯀꯩꯗꯧꯔꯒꯦ? ꯖꯦꯀꯣꯕ ꯅꯣꯛꯁꯤꯟꯅꯩ꯫ ꯀꯩꯁꯨ ꯇꯧꯗꯦꯗ,
ꯊꯕꯛ ꯆꯤꯟꯃꯟꯗꯅ ꯅꯪꯒꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡ ꯑꯁꯦ ꯄꯦꯟꯅ ꯌꯦꯡꯖꯕ ꯐꯪꯂꯨꯗ꯭ꯔꯦ ꯉꯁꯤꯗꯤ ꯃꯤꯀꯨꯞ ꯈꯔꯗꯪ ꯌꯦꯡꯕ ꯐꯪꯖꯕꯁꯤꯗ ꯒ꯭ꯌꯥꯟ ꯃꯥꯡꯉꯤꯅꯦ ꯅꯤꯡꯊꯤꯁꯅꯥꯅ ꯏꯀꯥꯏꯔꯞ ꯑꯁ ꯑꯗꯨ ꯍꯥꯏꯔꯒ ꯃꯥꯁꯨ ꯇꯞꯅ ꯅꯣꯛꯆꯩ ꯑꯃꯨꯛꯁꯨ ꯖꯦꯀꯣꯕꯀꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯅꯨꯄꯤ ꯅꯈꯣꯏꯁꯨ ꯁꯛꯂꯣꯟ ꯌꯥꯝꯃꯤꯀꯣ ꯐꯖꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯨꯡꯁꯤꯔꯕ ꯃꯤꯅꯣꯛ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯁꯥꯊꯤꯔꯕ ꯃꯍꯨ ꯆꯦꯜꯂꯕ ꯒꯨꯟ ꯀꯌꯥꯁꯨ ꯆꯦꯜꯂꯤꯕꯅꯤꯀꯣ ꯑꯉꯛꯄꯅꯤ ꯅꯨꯄꯤ ꯅꯈꯣꯏꯒꯤ ꯃꯒꯨꯟ ꯑꯁꯦ ꯁꯣꯝꯗꯅ ꯇꯣꯟ ꯅꯨꯡꯇꯤꯒꯤ ꯕꯦꯜꯀꯣꯅꯤꯗ ꯐꯝꯗꯨꯅ ꯃꯪꯂꯒ ꯍꯦꯛ ꯍꯦꯛ ꯂꯩꯕꯗꯣ ꯉꯁꯤꯁꯨ ꯑꯗꯨꯝ ꯂꯩꯖꯔꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯀꯨꯏꯅ ꯎꯔꯛꯇ꯭ꯔꯕ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡꯒꯤ ꯃꯥꯏꯀꯩꯕꯨ ꯌꯦꯡꯖꯔꯤ ꯄꯥꯕꯨꯡ ꯃꯃꯥ ꯅꯈꯣꯏ ꯑꯅꯤ ꯀꯥꯏꯗ ꯂꯩꯒꯦ ꯌꯨꯝꯗ ꯍꯜꯂꯛꯑꯣ ꯑꯩꯈꯣꯏ ꯑꯕꯥꯁꯅ ꯑꯃꯨꯛ ꯁꯦꯝꯁꯤ ꯄꯥꯕꯨꯡꯒ ꯃꯃꯥꯒ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯍꯪꯉꯤ ꯑꯩ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯒꯥꯕꯣꯛꯅꯁꯨ ꯅꯈꯣꯏ ꯑꯅꯤꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤꯌꯦ ꯄꯥꯕꯨꯡꯆꯧ ꯐꯪꯉꯦ ꯎꯗ ꯀꯨꯏꯔꯦ ꯑꯩꯒꯥꯕꯣꯛꯁꯦ ꯌꯥꯝ ꯀꯞꯄꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯩꯒꯥꯕꯣꯛꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯖꯗꯧ ꯃꯇꯝꯁꯤꯗ ꯀꯞꯇꯨꯅ ꯑꯅꯝꯕ ꯃꯇꯝꯗ ꯂꯩꯔꯦ ꯔꯣꯖꯔꯁꯨ ꯄꯨꯝꯅꯃꯛꯇꯣ ꯈꯪꯂꯤꯕꯅꯤ ꯅꯨꯡꯇꯤꯒꯤ ꯇꯣꯟꯗꯨ ꯊꯦꯝꯖꯤꯟꯕꯤꯔꯤꯕꯅꯤ ꯉꯁꯤꯗꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯅꯣꯛꯅꯕ ꯍꯥꯏꯗꯨꯅ ꯇꯣꯟꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯀꯣꯜꯂꯛꯏ ꯏꯌꯥ ꯇꯣꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯌꯥꯝꯕꯨ ꯈꯪꯉꯤꯅꯦ ꯔꯣꯖꯔꯅ ꯅꯣꯏ ꯌꯥꯝꯕꯨꯡ ꯇꯨ ꯑꯥꯗ ꯅꯣꯏ ꯅꯅꯝꯁꯤꯒ ꯔꯣꯃꯥꯟꯁ ꯇꯧꯔꯤ ꯑꯗꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨꯅꯦ ꯀꯩꯅꯣꯝ ꯇꯧꯔꯨꯁꯤ ꯇꯣꯟ ꯑꯣꯟꯊꯣꯔꯛꯏ ꯗꯥ ꯔꯣꯖꯔ ꯔꯣꯖꯔꯅ ꯍꯥꯎꯅꯦ ꯇꯣꯟꯅ ꯀꯩꯗꯧꯁꯤ ꯍꯥꯏꯅꯣ ꯔꯣꯖꯔꯅ ꯇꯣꯟꯒꯤ ꯃꯈꯨꯠ ꯃꯆꯥꯗꯨ ꯄꯥꯏꯔꯒ ꯍꯥꯏꯐꯦꯠ ꯆꯤꯡꯉꯤ ꯂꯥꯛꯇ ꯂꯥꯛꯑꯣ ꯑꯩ ꯀꯥꯗ ꯇꯣꯟꯅ ꯑꯩ ꯇꯜꯂꯤ ꯗꯥ ꯔꯣꯖꯔ ꯗꯥꯖꯔꯒꯤ ꯀꯥꯗ ꯆꯪꯒꯅꯨ ꯍꯥꯏ ꯔꯣꯖꯔꯅ ꯉꯛꯅ ꯀꯅꯥ ꯍꯥꯏꯕ ꯇꯣꯟꯅ ꯌꯥꯝꯕꯨꯡꯅ ꯔꯣꯖꯔꯅ ꯑꯁꯤꯒꯤ ꯁꯦꯝ ꯇꯤꯟ ꯆꯪꯕꯁꯦ ꯅꯨꯡ ꯊꯣꯝꯗꯠꯄ ꯁꯣꯏꯔꯣꯏ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯉꯥꯡꯁꯤꯗ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕꯁꯤ ꯏꯟꯖꯜꯂꯤꯁꯦ ꯂꯥꯛꯑꯣ ꯅꯣꯏ ꯌꯥꯝꯕꯨꯡ ꯃꯇꯣꯝ ꯄꯣꯛꯄꯒꯤ ꯍꯧꯅꯕꯤ ꯃꯕꯨꯛ ꯂꯨꯕꯅꯤ ꯑꯉꯥꯡꯕ ꯋꯥ ꯇꯥꯔꯨꯅꯨ ꯑꯕꯥꯁꯁꯨ ꯉꯥꯏꯍꯧꯔꯕꯅꯤ ꯇꯣꯟꯅ ꯑꯩꯈꯣꯏ ꯑꯕꯥꯁꯁꯨꯔꯣ ꯔꯣꯖꯔꯅ ꯇꯣꯟꯅ ꯑꯣ ꯑꯗꯣ ꯀꯩꯗꯧꯗꯣꯏꯅꯣ ꯔꯣꯖꯔꯅ ꯂꯥꯛꯑꯣ ꯍꯪꯂꯅꯨ ꯇꯣꯟꯅ ꯍꯣꯏ ꯗꯥꯖꯔ ꯔꯣꯖꯔ ꯃꯥꯒꯤ ꯔꯨꯝꯗꯨ ꯌꯧꯕꯒ ꯑꯕꯥꯁꯅ ꯂꯥꯛꯑꯣ ꯆꯦꯁꯤ ꯉꯥꯏꯔꯤꯕꯅꯤ ꯇꯣꯟꯗꯤ ꯈꯪꯗꯕꯅꯤꯅ ꯀꯩꯗꯧꯗꯣꯏꯅꯣ ꯔꯣꯖꯔꯅ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯏ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯅꯝꯃꯤ ꯍꯥꯏ ꯃꯌꯥꯝ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯉꯁꯤ ꯑꯁꯤꯗꯤ ꯃꯩꯇꯩ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯦꯂꯦꯟ ꯂꯩꯕ ꯕ꯭ꯂꯣꯒ ꯑꯃꯈꯛ ꯁꯦꯝꯖꯔꯛꯄꯅꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯀꯃꯦꯟ ꯑꯃꯃꯝꯇꯪꯁꯨ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯃꯨ ꯀꯩꯅꯣꯅꯦ ꯉꯁꯤꯁꯦ ꯇꯨ ꯑꯗꯨ ꯍꯥꯏꯔꯒ ꯇꯣꯟ ꯃꯆꯤꯟ ꯃꯧꯄꯥꯗ ꯀꯦꯃꯦꯔꯥꯗꯨ ꯑꯣꯟꯁꯤꯟꯈꯤ ꯃꯥꯒꯤ ꯃꯤꯡꯅ ꯇꯣꯟ ꯍꯥꯏ ꯍꯥꯏꯔꯛꯑꯣ ꯇꯣꯟꯅ ꯍꯥꯏ ꯃꯌꯥꯝ ꯃꯥꯒꯤꯅ ꯑꯕꯥꯁ ꯍꯥꯏ ꯃꯌꯥꯝ ꯔꯣꯖꯔꯅ ꯀꯦꯃꯦꯔꯥꯗꯨ ꯃꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯨꯛꯕꯥꯡ ꯇꯧꯗꯣꯏꯅꯤ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯆꯥꯅꯗꯕ ꯇꯣꯉꯥꯟꯕ ꯃꯨꯛꯕꯥꯡꯅꯤ ꯂꯩꯖꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯆꯥꯅꯅꯕ ꯁꯦꯔꯂꯦꯛꯀ ꯀꯣꯝꯄ꯭ꯂꯦꯟꯒ ꯑꯗꯨ ꯍꯥꯏꯕꯗꯒꯤ ꯇꯣꯟꯁꯨ ꯑꯕꯥꯁꯁꯨ ꯋꯥ ꯋꯥ ꯅꯣꯛꯆꯩ ꯃꯆꯤꯟ ꯃꯧꯄꯥꯅ ꯅꯣꯛꯆꯕꯗꯨ ꯎꯔꯒ ꯔꯣꯖꯔꯁꯨ ꯅꯣꯛꯆꯔꯝꯃꯤ ꯇꯦꯕꯜꯗꯨꯗ ꯇꯦꯡꯀꯣꯠ 3 ꯊꯝꯃꯤ ꯑꯗꯨꯒ ꯀꯣꯝꯄ꯭ꯂꯦꯟ ꯁꯦꯝꯅꯕ ꯒ꯭ꯂꯥꯁ 3ꯒ ꯊꯝꯃꯤ ꯔꯣꯖꯔꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯦꯔꯂꯦꯛꯁꯦ ꯊꯤꯠꯆꯔꯒꯦ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯈꯔ ꯍꯩꯔꯅꯤ ꯑꯗꯩ ꯁꯦꯔꯂꯦꯛ ꯆꯃꯁ 5 ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯊꯤꯠꯂꯅꯤ ꯑꯗꯩ ꯒ꯭ꯂꯥꯁꯁꯤꯗꯁꯨ ꯏꯁꯤꯡ ꯂꯨꯝꯕꯨ ꯂꯨꯝꯕු ꯁꯥꯕ ꯌꯥꯎꯖꯔꯦ ꯑꯗꯨꯒ ꯀꯣꯝꯄ꯭ꯂꯦꯟ ꯆꯃꯁ 3 ꯊꯤꯠꯂꯅꯤ ꯍꯧꯖꯤꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ ꯇꯣꯟ ꯑꯕꯥꯁ ꯂꯥꯛꯑꯣ ꯍꯧꯔꯁꯤ ꯑꯅꯤꯗꯣ ꯅꯣꯛꯅ ꯅꯣꯛꯅ ꯆꯪꯂꯒ ꯐꯝꯃꯤ ꯔꯣꯖꯔꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯖꯔꯒꯦ ꯄꯤꯛꯈ꯭ꯔꯕ ꯑꯕꯥꯁꯅ ꯏꯊꯥ ꯊꯥꯖꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯍꯥꯟꯕꯒꯤ ꯆꯥꯛꯈꯨꯝꯁꯤꯗꯤ ꯃꯌꯥꯝꯗ ꯏꯟꯖꯔꯛꯀꯦ ꯇꯣꯟ ꯔꯣꯖꯔꯗꯨ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ ꯑꯕꯥꯁꯁꯨ ꯅꯣꯛꯆꯔꯤ ꯑꯩꯈꯣꯏ ꯆꯥꯔꯒꯦ ꯅꯣꯏ ꯃꯌꯥꯝ ꯇꯤꯟ ꯌꯣꯠꯂꯨꯀꯣ ꯑꯕꯥꯁ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯔꯣꯖꯔꯁꯨ ꯆꯥꯕ ꯍꯧꯔꯦ
ꯕꯥ ꯈꯨꯍꯥꯎꯁꯤꯗꯤ ꯇꯣꯟꯗꯤ ꯅꯣꯛꯆꯔꯤ ꯆꯥꯖꯗ꯭ꯔꯤ ꯔꯣꯖꯔꯅ ꯆꯥꯔꯣ ꯇꯣꯟꯅ ꯆꯥꯔꯒꯦ ꯑꯗꯨ ꯍꯥꯏꯔꯒ ꯃꯥꯁꯨ ꯆꯥꯕ ꯍꯧꯔꯝꯃꯤ ꯔꯣꯖꯔꯅ ꯑꯕꯥꯁ ꯍꯥꯎꯇ꯭ꯔꯣ ꯑꯕꯥꯁꯅ ꯌꯥꯝ ꯍꯥꯎꯋꯦ ꯗꯥ ꯔꯣꯖꯥ ꯑꯍꯨꯝꯗꯨ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗꯨꯗ ꯆꯥꯔꯤꯉꯩꯗ ꯔꯣꯀꯤꯒ ꯂꯤꯒ ꯆꯪꯂꯛꯏ ꯑꯅꯤꯃꯛ ꯉꯛꯅ ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ ꯔꯣꯖꯔꯅ ꯀꯦꯃꯦꯔꯥ ꯑꯗꯨ ꯂꯥꯝꯃꯒ ꯁꯠ ꯃꯨꯊꯠꯂꯤ ꯑꯝꯇ ꯆꯠꯂꯣ ꯃꯨꯛꯕꯥꯡ ꯇꯧꯔꯤꯅꯤ ꯀꯩꯅꯣ ꯎꯗ꯭ꯔꯣ ꯔꯣꯀꯤꯅ ꯆꯥꯅꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯩꯅꯣ ꯁꯤꯕꯣ ꯑꯋꯣꯕꯔꯣ ꯔꯣꯖꯔꯅ ꯆꯤꯟ ꯊꯤꯔꯛꯑꯅꯤ ꯑꯗꯩꯗꯤ ꯇꯣꯟ ꯅꯣꯛꯊꯣꯔꯛꯏ ꯑꯕꯥꯁꯁꯨ ꯅꯣꯛꯃꯤ ꯁꯦꯂꯦꯛꯀ ꯀꯣꯝꯄ꯭ꯂꯦꯟꯒ ꯂꯤꯅ ꯑꯅꯧꯕ ꯁ꯭ꯇꯥꯏꯜꯅꯤꯅꯦ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯌꯥꯝꯅꯕ ꯊꯣꯛꯇꯣ ꯔꯣꯖꯔꯅ ꯆꯠꯂꯣ ꯅꯊꯧꯔꯣ ꯅꯣꯏ ꯑꯅꯤ ꯂꯩꯔꯗꯤ ꯔꯦꯀꯣꯔꯗ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯔꯣꯀꯤꯅ ꯑꯩ ꯅꯝꯕꯤꯔꯛꯀꯦ ꯔꯣꯖꯔꯅ ꯌꯥꯔꯦ ꯂꯦꯡꯕꯤꯔꯣ ꯂꯤꯅ ꯍꯣꯏ ꯆꯠꯆꯔꯦ ꯑꯩꯈꯣꯏ ꯅꯤꯡꯊꯧꯗꯨꯕꯨ ꯀꯗꯣꯝ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯁꯨꯝ ꯊꯤꯕ ꯂꯥꯛꯄꯅꯤ ꯔꯣꯖꯔꯅ ꯒꯥꯔꯗꯦꯟꯗ ꯅꯥꯄꯤ ꯐꯣꯏꯍꯧꯕꯅꯤ ꯅꯤꯡꯊꯤꯁꯅꯥꯒ ꯂꯤꯅ ꯏꯁ ꯕꯥ ꯔꯣꯀꯤꯒ ꯂꯤꯒ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯆꯠꯈꯤꯕꯒ ꯑꯍꯨꯝꯗꯨ ꯑꯃꯨꯛ ꯔꯦꯀꯣꯔꯗ ꯇꯧꯔꯗꯨꯅ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯔꯣꯖꯔꯅ ꯃꯆꯤꯟ ꯃꯧꯄꯥꯕꯨ ꯅꯨꯡꯉꯥꯏꯍꯜꯂꯝꯃꯤ ꯃꯄꯥ ꯃꯃꯥꯒꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯀꯥꯎꯍꯜꯂꯝꯃꯤ ꯖꯦꯀꯣꯕꯁꯨ ꯅꯤꯡꯊꯤꯁꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅ ꯄꯣꯊꯥꯕ ꯆꯪꯂꯛꯏ ꯖꯦꯀꯣꯕꯅ ꯐꯔꯦ ꯑꯗꯨꯗꯤ ꯄꯣꯊꯥꯔꯨꯔꯣ ꯒꯨꯗ ꯅꯥꯏꯠ ꯅꯤꯡꯊꯤꯁꯅꯥꯅ ꯇꯞꯅ ꯒꯨꯗ ꯅꯥꯏꯠ ꯌꯥꯝꯕꯨꯡ